ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯤ ꯁꯪꯒꯣꯝ ꯁꯅꯥ ꯊꯣꯡꯉꯤ ꯁꯪꯒꯣꯝ ꯁꯅꯥ ꯊꯣꯡꯕ ꯑꯁꯤ ꯂꯩꯖꯔꯦ ꯑꯗꯒꯤ ꯉꯥꯃꯨ ꯑꯔꯧꯕ ꯑꯃꯒ ꯍꯥꯞꯄꯦ ꯁꯤꯅꯤ ꯆꯥꯕ ꯍꯧꯖꯔꯒꯦ
Yam hao hết. Sangom sana thongba. Loire yam haure ngasigi sana thongbaje imong nupina thongambani ado mayamda sengdokjaningba amana aigi chaba thakpa YouTube ki chaba thakpa mayamna mukbang hai khangnabasi ngasai ayuk tawkhre ada hujik amu hanjilisina karigino hargadi aigi mong nupina mapam chatpada imong nupigi mapana aigi mukbang tawnabani haidana sangom sanaje pirakpa ado imong nupina ngasi moi chaningdana thongto objane aduda asomdagi mukbang tawnaba aigi YouTube thagatpada mateng oinaba na pirakpanna amukka hanna tawdaba yadabagi hoji amu ai hanjanna tawjabani adudi matang asida kainanaba yathang lawjari bye.